Facebook dagi lokachaba yamna maruiba paw amakakna lafu yomba charubudagi hospital da laikhatnari haibasi lafu dudagira natragana atei atopa chaminabada yawba potagira haibadu munna khangdokpa mathau tai aduga mayam section thorong lokhatminanaba hairiba paw asi masamakna khangdana haikibani haina Facebook ki khutangda amuchu sengdorokli aigi ming yumnam poloi mitai apokpa yumnam sajong mitai kairak mayai lekai dagi ai isagi sahi ni puga mari rom sure ngarang numidang si pung Julai tang kun ngari thoi sigi numidang gi pung taraga ma thoi mutar ko swai sida koi hianglum pi sida hianglum mai khom lekai dagi imung amagi mioi manga amane atopa mioi khogi ani mane punna mioi tariet wagai lamkhai di singi lapu leiraga saru badagi irom saru badagi madu over phaiba lai hok togana leire na haibadu aina atopa akogi group amada thajaki baduda hojiksi hairiba posaktu lafu dagi ni khangde amadagi ni khangde chapchana khangba ngamdri aduna madu aina chapchana khangdringai da miyamda aina akoi sandoki ba group ta thadoki baduna maram moiraga hojiksi leibak miyamda misunderstanding oiba yaba tholopa yaba aduga miyamda mi painingai oiba yaba posak khara thole aduna masigi damakta miyamna ibu ngakpiu aduga yaringai masigumba chapchaba posi khangdringai matamda sigumba social media da thagatpagi posak sisu ai miyamdu request tawjari yaragadi madu thagat biganu hojiksi hariba posaktu kari dagino haibadu chapchana khangdri masigi damakta miyamna ngakpina ba haijari